अहान बदेम नमरो इब अपडेट अमा कोरोंगान बखुमन दगी दोखचगे एटीन इपुरुप असिबु कन्नना बा हौजिक फावबा खुलंगाक तुना लेंगतना लेइप मफमसिंग पुखाव शांतिपुर ngairangबम नोंगपोक कैथेल मानबि सांगाइतेन खुंबोंग मोइरांग पुरेल सुबनु नपत तांजेंग सबुंखो खुनौ सिनामकोम पलेन उइमपोक सेंजम चिरांग इथम थिनुंगै कौत्रुक कदांगबन तोरोंग थेन त्रोंग लाउबि खा पोचांगबम खामेंग लोक हायाइकोन साइटोन खुलेन लैतान पोकपि सालान कोंजिन पार्ट 1 and 2 वाथालानबि उयुंग मखोंग साइटोन तेंथा सुगनु ममांग सुगनु लांसिंग सेरो ngang lawai ising thabi kaksing खुनौ उमाथेल कामोंग yengang pokpi thamna pokpi sekmai ukhong sang kainau kaibi kumuda phawgak chaw sana sabi hairok yeri pok tumu khong bisnupur maning nungbrang hairiba mafam singni aduga awat apa menaba khudakta changnaba sem duna laiba unit kya su leiri aduga mathangi update asna pandam degi lakhuchage umang kok thokpa amadi popi thabagi mayokta national green tribunal na thabuk lokhatpa hukhre manipuri gi forest ki bafam kaya kok thokna amadi illegal oiba mong ta popi thajinba umang gi saru kaya manghan le haina chief minister mp na social media da phongko ki bafam adu yumkom oiraga national green tribunal NGT na thabuk lokhatpa hukhre manipur da umang gi saru mangsilak liba hairiba asiga mari leina NGT gi chairperson justice prakash srivastava amadi expert member dr a senthil ben ani gi bench na respondent oiduna sahi asige July 13 fawda paw khumbira kadabani haina Ministry of Environment and Forest amasung Forest Survey of India the sterol thadura kangan khre leibak asige forest ki lamangsilak pagi matang da NGT gi principal bench na hanai tidigi thijin humjin bedagi thabuk pai katuna lakiba ningsing bai yabadi chief minister n birena sariba thasi gi mari da social media da thagalak ki post amada manipur gi remote sensing application center gi thagalak pa video data amada 2021 dagi manipur da sa 60 ki sang da opium poppy cultivation ke sang hantarakle lising champan marfu ga tareta manipuri asi square kilometer lising taraga taret chamri ga humra ga manga forest area oibni atu 2021 dadi forest area asi square kilometer lising tratruk samga ga mudra ga dipan da hantarakle masina takpa de square kilometer sanpan ga humra ga taret pak pasawa forest ki lamang hantakan ki basi niam lan opium poppy tha badagi ni haiba mek sing matagli post asna makha tar dun reserve amadi protected forest ki eviction sa thakiba adu manipuri pumbada sa thakibani community amata atamna sa thakibana te haina chief minister nam phongdo kibani aduga mathangi update asna lenga ki official sinna mabukel sengna thabuk dawram dabana yelhomi mitei lak kaya pata pairam dabani MTU youth wing leibak ki revenue department amadi directorate of settlement and the land record ki official sinna mathau masak khangna amadi mabukel sengna thabuk dawram dabana yelhomi mitei lak kaya pata pairam dabani haina mitei maiti tribe union MTU gi youth wing na thadur paserol amana hairi lup asigi youth wing haubizam surjit meeting thadorok pasero namana hai tampaki district manga da lairbe lhumi oirba miti purup ki mioi ke ama yumpham gi pata pai daba landless oina lairamba mioi la ke thengnare masi miti miti tribe union handak mafum ke da survey ama sapa matam da thengnar ki bani asuk yam khraba mioi sing asi kari gi damakti yumpham gi pata pairam dribano haina thikatpa matam da manipuri gi lega ki makha da leiba revenue department ama the directorate of settlement and the land record ki official sing na makoi gi topam thokpa matung ningtin tawram da bagini haina ngam ki maramdi matam ki oina land survey torom laba mati sahi tara khudingi topam thokpa jarip torom laba ding asi mitai purup ki yam laba mi ke amana yumpham gi pata paidana lamja saragum iramdam da saidang laga leiram liba asi leiram loi hainingi yumpham gi pata leitamana maram oiraga state amadi central government na lairaba misam miyam da pipa matam gi oiba khudung saba sing haibadi scheme benefit housing loan sing ba kaya amata loba phangdre pasigi matak tengkalak diba naha sing na nauna thabuk sang na bagi form thajin ba yadre entrance test tharaga free da mahitam ba yaba school college kaya form thajin ba yadre loina na competitive exam thagadaba mahiroi rising kaya ama form thajin ba yadre masi kari maram gi yadre bano hairabadi yumpham gi pata leitabana maram oiraga apply tawba amadi process tawba yadabani hairibu khudung sabasing asi schedule tribe ki list tan khaba purup amata da thokte major community ni hainer bi yelho purup oiriba mitai khakta da thokle phibam asi makhata na adumak sathatuna leirabadi nongmati mitai purup asi leiba taraktuna minai oirakpa mamai thangna malem gi laimai da mutki basoidrabani senjau paiba maral mathum marang kaina leiba masa masu kaya mapalam da mahimasing tamhanduna amadi sel kaya tha thaduna coaching tawhanduna UPSC
MPSC medical nursing examination khar mai pak laga mitai furup kan bangam gada banate mitai furup asi matam pumbagi oina hingan ge hair bade sothana lairiba lairiba sing asi singkhatuna manaba khunai amada pukhat minatuna punna hingminnaba aduni matamgi matung inna missing hangalakpadagi ahlaman singna thambiraba yumfamda leiba chalaktabana maram oiraga henba amadi anoba yumfam thiba mathau taragi sel thumpaiba amadi angam athau singdi yumfam anoba leiriga yum kai saraga nungaina leikhiba miyamna khangnarbo wafamni adubu lairaba sel thumpaijadaba sangapanga leijadaba doinana anoba yumfam leiba ngamdaba lairaba imung singna pambai leitabadagi Khasland khunda sinba leisinba haibasi masana tabani Khasland khunda khraba musing na pata tanaba hotnabada changba sel thum puthokpa ngamdabana pata tahodaba tuga amarumdana masagi areba lantum kaithoktuna question chenduna hotnabada changba sel thum purakpa ngamdabana pata tahodaba tuga amarumdana masagi areba lantum kaithoktuna question chenduna pata phangle haina harauraga asaba pata oiramba kaya mamafam khudingta leiri masi namuk department gi employees singna mapuksen sengdaba amati matamgi matung ina land survey tawduna khundariba musing aduga yanaba purak hodabadagi ngasigi pim masi haurakdibani manipuri gi khungang kaya da satru yumpham gi pata leitabagi mangjaba amati matau karamna tawraga pata phangnaba hotnagadabagi haibagi matangda awareness program pangthokpa hokre hairiba awareness program asi manipuri gi kasin koya sin thungna zatuna pangthokhigani loina na kanagumbana lekai lekai na natragan khul amadi committee na singbana thokhan ningdaba loop asigi tanabiu awareness pangthokpa loikraba mafam sing the music na lengak na piba chatna kanglon gi matung in land allotment form the mention na pata pai jaba mi khudimak na thu matam da mari reinaba loisang sing da thajin biu masida lengak na thab oina pai khalak trabadi khungjung sangsin bada pata pai jiba sing na punna saruk yamina si haina so appeal tawrakli aduga mathangi update asna koireng na lusing ba UNLF na miyam da sing durakli kuntraga mga suba Assam Rifles amadi Manipur Police ki paudi yumpham oiraga thasigi nipal da social media Facebook amadi pause electronic media sing da phonghan ki ba UNLF ki kadar arifa bada sel nungmai maru waki toki set amadi heroin powder ni sing da gram kun phangle hai na phongdok liba asi Manipuri Police amasung IOF na lautunar ga loop asi bu mixa thian na ba hotna bani hai na koireng na lusing ba UNLF na serol amadi miyam da sing durakli loop asi ki central committee ki secretary publicity M Sayan Sana na tadurak pa serol amana hai kuntraga mga suba Assam Rifles na farba matung da Manipuri Police ta sinnarakle hairiba hudrom jitenje chahi kuntraga turuk amadi ningtham oinam chahi ni phugu humdoi hairiba itaw ani asi masagi haksang phibam phalaktabadagi masala yengna bigidam taluk pasigi base camp dagi satkibani pakoina satkiba matamda masagi mobile phone amadi lambigi tie oina sinfam khardagi hena atei poram amata loina khide makoibu faraba matung kuntraga mga suba Assam Rifles na mapuna thabuk phai haina bathagat pinaba haiduna atei poram sing adu hapchintuna sahi kaya dagi hainaraklaba makoigi drama adu chathabani kuntraga mga suba airgi asigumba sasannabu warol asi ukrul da phongba pause ukrul times na menipan da phongki hairi makata na menipan da Manipuri Police ko social media post da UNLF ki kadar phaba da sel nongoi maru waki toki set ani amadi heroin powder ni singlaba ganam kun phangle haina phongdurak liba asi seizure report ta amuk hapchilak liba asi Manipuri Police ki yamna nongning ba thongdukni ukrul time ta su hapki draba draki wafam ama nauna hapchilak liba asi Manipuri Police ki asoi ba huran ba nakok ta na pipakle haibadu thuk sabani masini ipong pong na tak liba IOF amadi Manipuri Police ani na lautunar ga loop asi gi mingsathian na ba sanaba lilani haiba iricha sing na khangbiu loina na India gi loilam lenga ke makha da sathariba aran ba lila mayam asi mamang dagi satuna laklibani masida miyam na thajabi ganu hairi seroles na makha tara duna ngalingi matam ni singam champan maudraga mathoi maudraga ni thoi dagi hauduna drug amadi mai ka bachinjak sing muthatna ba party na lepalai tana ngasi phawa khotna rakliba asi iricha sing na hena khangbiri aduga nakal amromdana India gi security force sing na asigumba mayai ka ba sinjak sing asi lalon bada yusilamba poppy plantation dana koina na saugatpagi thodok wathok kaya miyam ni phong na khangdar bo wafamni maram aduna IOF amadi state force anina makoigi makhut chalaba lupki kadar anida sirakliba maral asidi makoina drug amadi aron bakar bar chatharamba tabuk sing aduna theiba yarani matang sari khandana lana maran sirakpani masi miyam na hotrom hon uba wafamni asigumba hantaba takin lalong asina lup asigi miksathian ba amadi miyam digi khaidok pangamloi haiba asi loi mapugi yaka da thapuk toriba IOF amadi state police force na khangjin gidabani hairi video sing bibegi damta mayam pomnong po muka na tagat churi anob update ki damta online Manipur YouTube channel asibunung si video na subscribe to biramu thank you so